ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯄꯥꯏꯕ ꯁꯒꯣꯜ꯫ ꯂꯧꯕꯤꯔꯁꯤ ꯑꯄꯥꯏꯕ ꯁꯒꯣꯜ꯫ ꯊꯥꯏꯅ ꯇꯪꯉꯥ ꯂꯩꯕꯥꯛꯀꯤ ꯈꯨꯡꯒꯪ ꯑꯃꯗ ꯗꯧꯃꯥ ꯀꯧꯕ ꯂꯧꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯕꯁꯨꯔꯤꯒ ꯂꯣꯏꯅꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧ ꯎꯗꯨꯅ ꯆꯥꯕ ꯃꯔꯥꯡ ꯀꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯗꯧꯃꯥꯒꯤ ꯂꯩꯔꯤꯕ ꯂꯧ ꯑꯁꯤ ꯄꯔꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯀꯥꯔꯛꯄ ꯐꯧ ꯑꯗꯨꯗꯤ ꯆꯍꯤ ꯑꯃ ꯆꯥꯕꯗꯒꯤ ꯂꯦꯝꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯇꯥꯏꯊꯣꯛꯈꯤ꯫ ꯕꯁꯨꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯅꯨꯔꯤ ꯀꯧꯕ ꯑꯉꯥꯡ ꯑꯁꯤ ꯃꯁꯛ ꯐꯖꯩ, ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯃꯥꯅ ꯊꯃꯣꯏꯗ ꯈꯜꯂꯛꯏ, ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛ ꯃꯍꯩ ꯇꯝꯃꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯅꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐꯅꯕ ꯁꯦꯝꯍꯧꯕꯅ ꯏꯆꯥꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯁꯅꯨꯔꯤ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯤꯡꯖꯕ ꯑꯉꯥꯡꯅꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯊꯪꯅꯕ ꯈꯨꯟꯒꯤ ꯁꯥꯂꯤꯌꯥ ꯑꯥꯁ꯭ꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯏ꯫ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯁꯅꯨꯔꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯜꯂꯛꯏ, ꯏꯃꯥꯅ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯍꯧꯅꯕ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯒꯦ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕ ꯁꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ꯫ ꯁꯅꯨꯔꯤꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯕꯁꯨꯔꯤꯅꯗꯤ ꯃꯥꯕꯨ ꯂꯝꯍꯦꯟꯕꯒꯤ ꯇꯣꯏꯅ ꯐꯨꯕꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯐꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯏꯃꯥ ꯏꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯐꯨꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯨꯕꯤꯕ, ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯥꯒꯤ ꯃꯔꯥꯟ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯁꯅꯨꯔꯤꯅ ꯃꯃꯥꯕꯨ ꯈꯔ ꯋꯥꯔꯧꯈꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯂꯤꯌꯥꯅ ꯃꯃꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯒ ꯑꯥꯁ꯭ꯔꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ ꯂꯩꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯁꯅꯨꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯕꯣꯛ, ꯅꯪꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯔꯣ? ꯁꯅꯨꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯁꯦ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ, ꯅꯃꯥꯁꯨ ꯃꯁꯛ ꯐꯖꯔꯝꯒꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯂꯩꯁꯥꯔꯤꯉꯩ, ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯅꯨꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯁꯛꯁꯤ ꯏꯊꯟꯇ ꯌꯦꯡꯖꯕ ꯀꯤꯖꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯃꯥ ꯅꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯈꯣꯏꯅ ꯆꯥꯒꯗꯕꯗꯨ ꯆꯥꯗꯅ ꯅꯪꯉꯣꯟꯗ ꯄꯤꯖꯩ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯐꯅꯕꯁꯨ ꯁꯦꯝꯕꯤꯔꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜꯒꯤ ꯇꯣꯔꯕꯥꯟ ꯑꯣꯏꯔꯤꯕ ꯅꯃꯥ ꯅꯄꯥꯁꯦ ꯅꯍꯥꯛꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯤꯡꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯐꯕ ꯃꯆꯥꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁꯅꯨꯔꯤꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ, ꯑꯩꯍꯥꯛꯁꯨ ꯏꯃꯥ ꯏꯄꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏ꯫ ꯃꯥꯒꯤ ꯆꯩ ꯆꯥꯕꯗ ꯑꯩꯗꯤ ꯁꯤꯒꯗꯧꯔꯦ꯫ ꯁꯅꯨꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯃꯥꯅ ꯐꯨꯔꯤꯕꯁꯤ ꯅꯨꯡꯁꯤꯗꯗꯨꯅꯗꯤ ꯐꯨꯕ ꯅꯠꯇꯦ, ꯂꯝ ꯍꯦꯟꯕꯒꯤ ꯐꯨꯕꯅꯤ꯫ ꯂꯝꯕꯨ ꯍꯦꯜꯂꯕꯗꯤ ꯑꯉꯥꯡꯗ ꯅꯠꯇꯦ, ꯑꯍꯟꯁꯨ ꯆꯩ ꯆꯥꯒꯅꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁꯅꯨꯔꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯕꯣꯛ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯂꯦ꯫ ꯑꯩꯍꯥꯛꯁꯦ ꯂꯝ ꯈꯔ ꯍꯦꯜꯂꯤ꯫ ꯏꯃꯥꯅ ꯂꯩꯈꯣꯝ ꯑꯄꯦꯠꯄ ꯄꯥꯏꯒꯅꯨ,
lok thungduna nagani haiba aduda aina lekhom apetpado maida taisinduna sanaki lam henba haibasidi afaba oiramdre aihak nasidagi imagi sei sadanaba lam henba angang ama oiraroi Sanurina arsam tana satkraba tungdadi khongnang panbigi makhongda leiribi hanubi adudi lin olaga lekrak ahoba amada changki Sanurina lairik tamba chatpada numit khudingi khun anigi tainafamda leiriba hani lairembigi laisang aduda changduna afaba asatpa lei katlaga asumna hai lairembi ima nachabu nungsibiyu thaujanbiyu aihak matik chaba mi ama oijage aina matik chaba mi ama oiraga aibu chaunaba yokpiriba ima ipagi laman singjage makhoibu nungaina lehange aina matik chadaba mi ama oiduna leheurabadi ima nabaga mima nadraba aigi punsi se yamna wana leheuragani macha ama oiraga ima ipagi ningba thunganba ngamdrabadi punsi asina hingduna leirubagi kari kana khigani matam masi asum haukibana Sanuri khara chaurakle mahakna phattaba masak munna khanglaba matam asidadi aihak matik chaba mi ama oihodaba yadi haiduna mahai thawai yauna tamki adubu magi laibak thibana mapa dauma yamna kanna narakhi mahakpu layingnaba hotnabada makhoigi law adu tangkhai ama yonthokre matam khara paisa changna magi mapa ado layinglaba matungdadi anaba pharakle adubu mahak hanagi kanna leiramba pangan adu mangkibana yamna sonba mi ama oiduna laikhre mapana law panba yawba ngamdana laikhraba matam adudadi Sanurina lairik tamba toktuna mamagi mateng pangduna law panba yawduna laikhi matam amagi ningjakhiba asagi wangmada laikhrabasu Sanurigi thamoida thoina nungaitabadi leite mahakna thamoida khalai aikhoigi law asi hojik tangkhai amadi leiri masibu leirabadi matik chaba mi ama oihaudrabasu aigi punsi se wadi wararoi aihak lawmi ama oiduna yamna chamna hinglage Hanurigi maraibak asi thikhraba haibaduni mahakna pakhang pharaklaba matam asidadi mama adusu kanna naba haurakhi mamagi layengnaba paisa thirakpadadi leihoriba makhoigi law adu yonbada tare law pari ama leiringaidadi tangkhai ama yonkhibada karisu khande adubu lawrak ama khaktang ngaihauraba matam asidadi Sanurina uriba law asi loinamak yonthokpadi afaba natte haiduna law sangam ama yonki mathangi numit aduda law yonkibagi paisa aduna mamagi anaba layengba haure mamagi anaba asidi paisa chaba lakba anaba oikhre law yonkibagi paisa adudi loithokre mamagi anabadi kanba ngamdana leihawi mamana phamungdagi hogatpa ngamdana leiribadu ubada Sanurina mathwai nungaitana khalai aina leihoriba law asisu yonduna imagi anaba phanaba hotnagani aigi imabu hingaurabadi aikhoigi law amatta leitrasanu hojikti aihak pangan pharedana paisa thokpa afaba thabak ama thiduna nongmagi chara hendanaba aina hotnagani Sanurina makhoigi leihoriba law sangam ama ado yonthokraga mamabu phanaba layengba amuk haure matam aduda magi thamoida yamna chingnana khalakhi hojikti aikhoigi lawsu machet ama phawba leitre imana anaba pharaktrabadi kadaidagi paisana aigi imabu layengani paisa kaya tingduna mamabu layenglibado asum hokhibana tha kharagi matungdadi Sanurigi mama ado khara khara pharakle mamana anaba khara pharakpa uba aduda Sanuri haifam khangdana haraujaki Basurina naba pharaktuna leiraba matamsida macha matik chaba mi oihodabagi nungaitabane law loinamak yonthokkhibagi ningamda maichakna numit khudingi kaptuna ta leikhi mamagi awaba matawadu ubada Sanurina mamabu yenglaga hairai
ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯄꯥꯡꯒꯜ ꯐꯔꯛꯂꯦ꯫ ꯕꯤꯙꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯂꯕꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯇꯥꯏꯅꯅꯤ? ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯇꯤꯛ ꯆꯥꯍꯧꯗ꯭ꯔꯕꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯑꯩꯁꯨ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯤ꯫ ꯁꯅꯨꯔꯤꯅ ꯃꯃꯥꯗ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯍꯧꯗ꯭ꯔꯕ ꯑꯩꯗꯤ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯉꯝꯂꯔꯣꯏꯀꯣ ꯍꯥꯏꯅ ꯈꯟꯕꯗ ꯅꯤꯡꯉꯝꯗꯕꯅ ꯂꯣꯟꯅ ꯆꯤꯟꯊꯔꯛꯈꯤꯕ ꯃꯥꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯃꯃꯥꯕꯨ ꯎꯍꯟꯈꯤꯗꯦ꯫ ꯄꯨꯟꯁꯤ ꯑꯁꯤꯅ ꯊꯦꯡꯅꯒꯗꯕꯗꯤ ꯕꯤꯙꯤ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯁꯅꯨꯔꯤꯅ ꯑꯐꯕ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯤꯡꯅꯨꯡꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯁꯅꯨꯔꯤꯅ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯟ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯋꯥꯔꯤ? ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯈꯥꯡꯕꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯔꯣꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯇꯪꯉꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯨꯟꯗꯔꯕꯟꯅ ꯁꯅꯥꯒꯤ ꯂꯩꯍꯥꯎ 2 ꯈꯛꯇꯪ ꯄꯨꯔꯛꯄ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯗ ꯂꯧ ꯄꯔꯤ 1,000 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯂꯩꯍꯥꯎ 2,000 ꯑꯗꯨ ꯅꯈꯣꯏꯅ ꯅꯤꯡꯊꯧꯗ ꯄꯤꯕ ꯉꯝꯂꯕꯗꯤ ꯂꯧ ꯄꯔꯤ 1,000 ꯑꯗꯨ ꯐꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯒꯅꯤ꯫